ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃꯅꯤ꯫ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯤꯕ ꯁꯤꯟꯐꯝ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯕꯨ ꯁꯤꯟꯐꯝ ꯑꯗꯨꯒꯤ ꯃꯔꯥꯜꯂ ꯅꯠꯇ꯭ꯔꯒ ꯁꯃꯥꯖ ꯑꯁꯤꯅ ꯌꯦꯡꯂꯤꯕ ꯑꯈꯨꯕ ꯃꯤꯠꯌꯦꯡꯅꯔꯥ? ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯑꯔꯥꯟꯕ, ꯀꯜꯂꯛꯄ, ꯑꯄꯥꯝꯕ ꯍꯥꯏꯕ ꯑꯗꯨꯅ ꯃꯥꯡꯊꯥꯈꯤꯗꯨꯅ ꯇꯥꯏꯌꯣꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯇꯥꯡꯂꯧ ꯊꯦꯡꯂꯕ ꯏꯆꯤꯛ ꯍꯨꯜꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯇꯥꯔꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯤꯡꯉꯝꯗꯅ ꯀꯞꯄꯒꯤ ꯍꯥꯏꯅꯩ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯤꯈ꯭ꯔꯕꯤ ꯚꯥꯔꯥ ꯁꯟꯕꯤ ꯅꯨꯄꯤꯗꯨꯒꯤꯅꯤ, ꯃꯍꯥꯛꯀꯤ ꯊꯋꯥꯏꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯁꯤꯅ ꯅꯤꯡꯉꯝꯗꯅ ꯇꯤꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯁꯤꯗꯅꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯀꯤꯕ ꯑꯣꯏꯕꯁꯨ꯫ ꯑꯁꯤꯗ ꯅꯠꯇꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯝꯅꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯏꯇꯠ ꯇꯠꯇꯅ ꯇꯧꯏ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯕꯨꯡ ꯉꯥꯡꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤ, ꯇꯣꯝ ꯑꯃꯗꯤ ꯕꯤꯀꯤ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯃꯆꯥ ꯑꯃꯃꯝ ꯄꯥꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯤꯅꯔꯕ, ꯀꯅꯥꯁꯨ ꯆꯪꯅꯈꯤꯗ꯭ꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯑꯃꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯤ꯫ ꯊꯧꯅꯥ ꯂꯩꯅ ꯑꯀꯤꯕ ꯌꯥꯎꯗꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯇꯥꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯉꯁꯤꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩ ꯍꯥꯏꯅꯔꯤꯕ ꯚꯥꯔꯥ ꯁꯟꯕꯤ ꯏꯇꯩꯃꯒꯤ ꯊꯋꯥꯏꯁꯦ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯂꯁꯤ꯫" ꯃꯗꯨꯗ ꯕꯤꯀꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, "ꯍꯣꯏ ꯏꯇꯥꯎ, ꯉꯁꯤꯗꯤ ꯑꯁꯦꯡꯕꯗꯣ ꯈꯪꯗꯣꯛꯂꯁꯤ꯫" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯒꯦꯠ ꯑꯗꯨ ꯂꯣꯜꯂꯤꯕ ꯀꯣꯜꯍꯤꯡ ꯀꯥꯔꯕ ꯃꯜꯂꯕ ꯁꯣ ꯑꯗꯨ ꯐꯛꯀꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯐꯥꯖꯤꯟꯕ ꯉꯝꯗ ꯆꯣꯡꯂꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯗꯨꯅ ꯑꯀꯤꯕ, ꯂꯥꯡꯇꯛꯅꯕ, ꯄꯥꯈꯠꯄ, ꯇꯝꯕ ꯉꯝꯗꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯀꯔꯤ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯇꯥꯔꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯏꯔꯛꯂꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯃꯆꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯀꯥꯞꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇꯗꯤ ꯑꯃꯟꯕ ꯑꯃꯣꯠꯄ ꯌꯨꯝ ꯑꯣꯏꯖꯔꯕꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯃꯤ ꯂꯩꯕ ꯑꯃꯒꯨꯝ, ꯇꯔꯨ ꯇꯅꯥꯟꯅ ꯁꯥꯕ ꯂꯣꯏꯕꯇ ꯉꯥꯏꯔꯤꯕ ꯌꯨꯝ ꯑꯃꯒꯨꯝ ꯂꯩꯔꯝꯕ ꯑꯗꯨ ꯇꯣꯔꯆ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯃꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯉꯛꯄ ꯑꯃꯗꯤ ꯑꯗꯨꯃꯛ ꯑꯣꯏꯔꯤ꯫ ꯇꯣꯝ ꯑꯃꯗꯤ ꯕꯤꯀꯤꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯕꯦꯗꯔꯨꯝ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯔꯨꯝ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯃꯨꯡꯗꯨꯁꯨ ꯇꯔꯨ ꯇꯅꯥꯟꯅ ꯑꯗꯨꯃꯛ ꯂꯩꯕ ꯎꯏ꯫ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯇꯣꯝ ꯑꯃꯗꯤ ꯕꯤꯀꯤ ꯆꯤꯡꯅꯕ, ꯑꯀꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯇꯣꯝꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯌꯨꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯃꯤ ꯂꯩꯕ ꯌꯨꯝ ꯑꯃꯒꯨꯝ ꯑꯗꯨꯃꯛ ꯑꯣꯏꯔꯤ꯫ ꯏꯇꯥꯎ, ꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯏꯅꯣ?" ꯃꯈꯥ ꯇꯥꯅ ꯕꯤꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ, ꯑꯩꯁꯨ ꯉꯛꯏꯕꯅꯤ꯫ ꯚꯥꯔꯥ ꯁꯟꯕꯤ ꯏꯇꯩꯃꯒꯤ ꯊꯋꯥꯏꯅ ꯌꯨꯝꯁꯤꯗ ꯂꯩ ꯍꯥꯏꯅꯔꯕꯁꯨ ꯊꯋꯥꯏ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯕꯨ ꯊꯝꯒꯗꯧꯔꯤꯕꯅꯣ?"
ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯊꯣꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯦꯗꯔꯨꯝ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯇꯦꯕꯜ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐ꯭ꯔꯦꯝ ꯑꯣꯏꯅ ꯅꯤꯡꯊꯤꯖꯅ ꯆꯟꯗꯨꯅ ꯊꯝꯂꯤꯕ ꯐꯣꯇꯣ ꯑꯃꯈꯛ ꯇꯣꯝꯅ ꯎꯔꯛꯏ꯫ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯐꯣꯇꯣ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯐꯣꯇꯣꯁꯤꯕꯨ ꯀꯅꯥꯅꯣ?" ꯕꯤꯀꯤꯁꯨ ꯇꯣꯝꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯣꯇꯣ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ, ꯐꯣꯇꯣꯁꯤꯕꯨ ꯚꯔꯥ ꯁꯟꯕꯤ ꯇꯩꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ?" ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯣꯇꯣ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ ꯅꯨꯄꯤ ꯑꯃꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯄꯥꯏꯔꯝꯕ ꯐꯣꯇꯣ ꯑꯗꯨ ꯀꯥ ꯑꯗꯨꯗ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯁꯥꯡꯅ ꯄꯤꯛꯇꯛ ꯇꯧꯅ ꯃꯈꯜ ꯃꯈꯜ ꯅꯥꯏꯅ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯡꯂꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯁꯨꯝ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯇꯥꯔꯝꯕ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯅ ꯁꯃꯤꯟ ꯐꯪꯕꯒꯨꯝ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯎꯔꯦ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯅꯨꯄꯤꯒꯤ ꯁꯕꯥꯜ ꯃꯥꯟꯕꯤ ꯑꯃꯈꯛ ꯀꯥ ꯑꯃꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯇꯣꯝꯅ ꯇꯞꯂꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ, ꯊꯣꯡꯅꯥꯎ ꯃꯌꯥꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯚꯔꯥ ꯁꯟꯕꯤ ꯇꯩꯃꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯔꯖꯥꯠꯂꯣ?" ꯇꯣꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯕꯤꯀꯤꯁꯨ ꯃꯁꯥꯗ ꯑꯀꯤꯕꯅ ꯊꯨꯝꯍꯠꯈꯤꯗꯨꯅ, "ꯏꯇꯥꯎ, ꯑꯩꯁꯨ ꯈꯪꯗꯦ, ꯀꯅꯥꯅꯣ ꯅꯨꯄꯤꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯒꯤ ꯁꯕꯥꯜ ꯃꯥꯟꯕ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯏꯔꯛꯂꯤꯕ ꯇꯣꯔꯆ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯒꯤ ꯁꯕꯥꯜ ꯃꯥꯟꯕꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯃꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯇꯣꯝ ꯑꯃꯗꯤ ꯕꯤꯀꯤꯗꯨ ꯇꯁꯦꯡꯅ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯄꯣꯛꯂꯛꯂꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯌꯨꯝ ꯑꯁꯤꯗ ꯚꯔꯥ ꯁꯥꯟꯕꯤ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨ ꯂꯩ ꯍꯥꯏꯅꯕꯗꯨ ꯆꯨꯝꯂꯦ ꯍꯥꯏꯅ ꯈꯪꯂꯛꯂꯝꯃꯤ꯫ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯅꯤꯡ ꯍꯟꯅ ꯌꯦꯡꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯝꯕ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯕ ꯑꯗꯨꯗ ꯆꯦꯟꯆꯠ ꯆꯠꯅ ꯆꯠꯅ ꯕꯤꯀꯤꯅ ꯃꯇꯨꯡꯗ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯀꯥ ꯑꯃꯗ ꯃꯁꯛꯇꯤ ꯎꯗꯕ ꯅꯨꯄꯤꯒꯤ ꯁꯕꯥꯜ ꯃꯥꯟꯕꯤ ꯑꯃꯈꯛ ꯐꯠ ꯆꯪꯈꯤꯕꯗ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯁꯕꯥꯜ ꯃꯥꯟꯕꯤ ꯑꯗꯨꯅ ꯊꯦꯡꯖꯤꯟꯕꯗ ꯄꯥꯝꯕꯣꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏ ꯑꯗꯨ ꯇꯣꯔꯆ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯤꯕ ꯍꯥꯏꯕ ꯑꯗꯨꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯃꯕꯥꯅꯤꯒꯤ ꯌꯨꯝꯇꯕꯨ ꯌꯧꯔꯕꯗꯤ ꯈꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝ ꯑꯃꯗꯤ ꯕꯤꯀꯤ ꯃꯁꯥ ꯄꯨꯝꯕ ꯑꯀꯤꯕ ꯍꯥꯏꯕꯗꯨꯅ ꯐꯥꯖꯤꯟꯈꯤꯕꯒꯨꯝ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗ ꯃꯥꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯕꯤꯀꯤꯁꯨ ꯇꯨꯃꯤꯟꯅ ꯃꯃꯥ ꯃꯄꯥ ꯈꯪꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯊꯩ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯇꯨꯝꯊꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯕꯤꯀꯤꯒꯤ ꯃꯄꯨꯛꯅꯤꯡꯗ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯛꯂꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯤꯒꯤ ꯁꯕꯥꯜ ꯃꯥꯟꯕꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗꯒꯤ ꯇꯥꯔꯛꯈꯤꯕ ꯏ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯚꯔꯥ ꯁꯥꯟꯕꯤ ꯇꯩꯃꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯔꯕꯁꯨ ꯃꯇꯧ ꯀꯔꯝꯅ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯑꯃꯗꯒꯤ ꯏ ꯊꯣꯛꯂꯛꯂꯤꯕ? ꯑꯁꯨꯝꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯎꯏꯁꯤꯟꯕ ꯌꯥꯗꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯀꯤ ꯃꯁꯥꯅ ꯃꯁꯥꯗ ꯄꯥꯎꯈꯨꯝ ꯐꯪꯗꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯈꯤ꯫ ꯁꯣꯝꯗꯁꯨ ꯇꯣꯝꯗꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤ꯫ ꯃꯍꯥꯛꯁꯨ ꯑꯗꯨꯃꯉꯥꯏ ꯈꯜꯂꯤ, ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ꯫ ꯋꯥꯈꯜꯒꯤ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯑꯃꯅ ꯍꯤꯛ ꯍꯤꯛ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯏ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯀꯥꯏꯈ꯭ꯔꯕꯗꯨꯗ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯇꯣꯝ ꯃꯥꯅ ꯃꯅꯥꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫
ꯃꯁꯥ ꯄꯨꯝꯕ ꯑꯀꯤꯕꯅ ꯊꯨꯝꯍꯠꯂꯕ ꯇꯣꯝꯗꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯦꯞꯈ꯭ꯔꯕꯗ ꯇꯣꯝ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯎꯔꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯍꯧꯔꯤꯕ ꯆꯣꯔꯐꯣꯟ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯃꯝꯕ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯁꯕꯥꯜ ꯃꯥꯟꯕꯤ ꯑꯃꯈꯛ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯑꯀꯤꯕ ꯐꯪꯂꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯇꯣꯝ ꯊꯣꯡꯅꯥꯎ ꯑꯗꯨ ꯐꯠ ꯂꯣꯟꯁꯤꯟꯗꯨꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯆꯤꯟꯗ "ꯚꯥꯔꯥꯁꯟꯕꯤ ꯏꯇꯩꯃꯒꯤ ꯊꯋꯥꯏ ꯃꯇꯧ ꯀꯔꯝꯅ?" ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯇꯣꯝ ꯈꯪꯍꯧꯗꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯥ ꯑꯗꯨꯗꯒꯤ ꯂꯥꯎꯔꯛꯏ꯫ ꯇꯣꯝꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯃꯥꯅ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" ꯇꯣꯝ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯍꯨꯃꯥꯡ ꯏꯀꯥꯡ ꯀꯥꯡꯗꯨꯅ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯊꯤꯟꯗꯨꯅ "ꯂꯩꯔꯤ, ꯃꯄꯥꯟꯗ ꯂꯩꯔꯤ, ꯚꯥꯔꯥꯁꯟꯕꯤ ꯏꯇꯩꯃꯒꯤ ꯊꯋꯥꯏ ꯃꯄꯥꯟꯗ ꯂꯩꯔꯤ." ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯇꯣꯝꯒꯤ ꯃꯄꯥꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯇꯣꯝꯒꯤ ꯃꯄꯥꯁꯨ ꯆꯤꯡꯅꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯏ꯫ ꯃꯄꯨꯛꯅꯤꯡꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕ ꯑꯗꯨ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯄꯨꯛꯅꯤꯡꯗ ꯊꯨꯛ ꯂꯥꯎꯕ ꯑꯀꯤꯕ ꯑꯃ ꯐꯥꯎꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯄꯟꯊꯕ ꯇꯧꯗ ꯃꯄꯥꯟ ꯑꯗꯨꯗꯒꯤ ꯏꯃꯨꯡꯗ ꯄ꯭ꯔꯣꯞ ꯆꯪꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯆꯥꯒꯤ ꯑꯀꯤꯕ ꯑꯗꯨ ꯊꯝꯖꯤꯟꯗꯨꯅ ꯑꯍꯤꯡꯗꯨꯃ ꯃꯆꯥꯕꯨ ꯁꯪꯕꯤꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤ꯫ ꯅꯨꯄꯤ ꯑꯃꯅ "ꯉꯔꯥꯡꯗꯤꯅꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯅꯨꯄꯤ ꯑꯃ ꯍꯤꯛ ꯍꯤꯛ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤꯅꯦ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ "ꯑꯩꯈꯣꯏꯒꯤꯁꯨꯅꯤ ꯏꯆꯦ, ꯑꯩꯈꯣই ꯅꯨꯄꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯚꯥꯔꯥꯁꯟꯕꯤ ꯅꯨꯄꯤꯗꯨꯒꯤ ꯒꯦꯠ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯁꯨꯁꯨ ꯀꯞꯂꯛꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯈꯪꯗ꯭ꯔꯦꯗ ꯏꯆꯦ, ꯂꯩꯀꯥꯏꯁꯤꯅ ꯀꯔꯝ ꯊꯣꯛꯑꯒꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯨꯄꯥ ꯈꯔꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯅꯔꯛꯂꯤ꯫ "ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯨꯔꯥ ꯌꯥꯏꯃꯗꯨ ꯉꯁꯤ ꯑꯌꯨꯛ ꯋꯥꯀꯤꯡ ꯆꯠꯄꯗ ꯚꯥꯔꯥꯁꯟꯕꯤ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝꯗꯨꯒꯤ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯗ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯕꯗ ꯌꯨꯝꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗꯒꯤ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯅꯨꯄꯤꯒꯤ ꯁꯕꯜ ꯃꯥꯟꯕꯤ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯅꯦ꯫ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣꯗꯣ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯗꯨꯅ ꯂꯥꯏꯇꯤꯟ ꯀꯌꯥ ꯑꯃꯁꯨ ꯈꯣꯏꯔꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯃꯇꯦꯛ ꯐꯪꯗꯦꯗ." ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯚꯥꯔꯥꯁꯟꯕꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤꯅ ꯂꯩꯀꯥꯏ ꯑꯗꯨ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤꯕꯨ ꯈꯪꯗꯕ ꯇꯥꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯃꯝ ꯑꯊꯦꯡꯗ ꯅꯠꯇꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯐꯥꯎꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯄꯥꯟ ꯂꯤꯄꯥꯟ ꯊꯣꯛꯄ ꯀꯤꯅꯔꯛꯂꯦ꯫ ꯑꯉꯥꯡ ꯀꯞꯄ ꯊꯦꯝꯕꯗ ꯐꯥꯎꯕ ꯚꯥꯔꯥꯁꯟꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯅ ꯐꯥꯎꯕ ꯊꯦꯝꯕ ꯌꯥꯎꯅꯔꯛꯂꯦ꯫ ꯑꯃꯝ ꯑꯊꯦꯡꯗ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯇꯣꯝ ꯑꯃꯗꯤ ꯕꯤꯀꯤꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯈ꯭ꯔꯤꯕ ꯑꯍꯤꯡ ꯑꯗꯨꯒꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯄꯣꯛꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯅꯤ꯫ ꯚꯥꯔꯥꯁꯟꯕꯤ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯇꯦꯕꯜ ꯃꯆꯥ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯇꯣ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯅ ꯃꯔꯣ ꯂꯣꯟꯕꯒꯨꯝ ꯅꯤꯡꯉꯝꯗꯅ ꯀꯞꯂꯗꯨꯅ "ꯗꯗꯥ, ꯅꯪꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯩꯝꯇ ꯈꯪꯕꯤꯗꯕ꯭ꯔꯣ? ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯒꯤ ꯃꯐꯝ ꯂꯩꯇ꯭ꯔꯦ, ꯑꯩꯒꯤ ꯂꯝꯕꯤꯁꯤꯕꯨ ꯀꯗꯣꯝꯗꯅꯣ? ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯤꯡꯉꯝꯗꯕ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯆꯥꯛꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯀꯣꯛꯇꯣꯏꯅꯣ? ꯈꯨꯝꯃꯨ ꯗꯗꯥ, ꯅꯪꯅ ꯑꯗꯨꯃꯛ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗꯨ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯗꯗꯥ." ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯅꯤꯡꯉꯝꯗꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯇꯣꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯊꯦꯡꯕ ꯑꯍꯤꯡ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯀꯤꯕ ꯁꯛꯇꯝꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯍꯜꯂꯝꯗꯦ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯇꯣꯝ ꯅꯣꯡꯃ ꯕꯤꯀꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯀꯤꯁꯨ ꯇꯣꯝ ꯂꯥꯛꯄ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯃꯤꯟꯅꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤꯟꯅꯔꯒ ꯇꯣꯝꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯄꯥꯈꯠꯄ ꯂꯥꯡꯇꯛꯅꯕꯒꯤ ꯃꯃꯤ ꯑꯗꯨ ꯕꯤꯀꯤꯅ ꯎꯔꯗꯨꯅ "ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ?
ꯅꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯇꯣꯝꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯁꯥꯅ ꯇꯧꯖꯈꯤꯕ ꯑꯆꯧꯕ ꯐꯠꯇ꯭ꯔꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯇꯝꯕ ꯉꯝꯗ꯭ꯔꯦ꯫ ꯇꯣꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯤꯀꯤꯅ ꯉꯛꯂꯞ ꯇꯧꯅ, ꯏꯇꯥꯎ, ꯀꯔꯝꯕ ꯊꯧꯗꯣꯛꯅꯣ? ꯏꯇꯥꯎ, ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯇꯅ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯂꯣꯠꯁꯤꯟꯕꯒꯤ ꯄꯥꯡꯒꯜꯗꯨ ꯂꯩꯔꯛꯇ꯭ꯔꯦ꯫ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯕ ꯕꯤꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯋꯥꯐꯝꯗꯨ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨ꯫ ꯏꯇꯥꯎ, ꯚꯥꯔꯥꯁꯟꯕꯤ ꯏꯇꯩꯃꯗꯨ ꯑꯩꯒꯤ ꯈꯨꯠꯁꯤꯃꯛꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯇꯧꯖꯔꯨꯕ ꯏꯔꯥꯜꯒꯤ ꯃꯍꯩꯅ ꯉꯁꯤꯗꯤ ꯏꯇꯩꯃꯒꯤ ꯊꯋꯥꯏꯅ ꯑꯩꯕꯨ ꯀꯩꯁꯤꯟ ꯁꯦꯟꯅꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯂꯃꯟ ꯈꯨꯝꯂꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯛꯇ꯭ꯔꯕꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯏꯇꯥꯎꯗ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯕꯤꯀꯤꯗꯤ ꯇꯣꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯇꯝꯊꯤꯔꯕ ꯂꯤꯆꯠ ꯑꯃ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯇꯣꯝꯒꯤ ꯋꯥꯐꯝꯗꯒꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯣꯏꯕꯅ ꯇꯣꯝꯒꯤ ꯃꯇꯦꯡꯗꯤ ꯄꯥꯡꯅꯤꯡꯉꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯨꯟꯅ ꯈꯟꯊꯔꯕ ꯃꯇꯨꯡ ꯕꯤꯀꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯋꯥꯔꯤꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯂꯤꯔꯛꯑꯣ, ꯑꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯏꯕꯥꯅꯤ ꯇꯥꯟꯅꯁꯤ꯫ ꯇꯣꯝꯁꯨ ꯃꯍꯥꯛꯅ ꯇꯧꯖꯈꯤꯕ ꯇꯝꯊꯤꯔꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯔꯥꯜ ꯌꯥꯖꯔꯕꯒꯨꯝ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯕꯤꯀꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯧꯈ꯭ꯔꯕ ꯇꯝꯊꯤꯔꯕ ꯋꯥꯔꯤ ꯑꯗꯨ ꯕꯤꯀꯤꯒꯤ ꯃꯐꯝꯗ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯍꯔꯒꯤ ꯃꯐꯝ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯍꯤꯡꯅꯕꯒꯤ ꯁꯤꯟꯐꯝ ꯑꯃ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯈꯔꯗꯤ ꯑꯗꯨꯃꯛ ꯑꯋꯥꯕ ꯑꯣꯏꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯗꯕꯗ ꯌꯥꯗꯦ ꯈꯟ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯃꯃꯝꯗꯤ ꯑꯗꯨꯃꯛ ꯄꯥꯏꯅꯗꯨꯅ ꯍꯤꯡꯉꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯁꯌꯥꯁꯨ ꯑꯃꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯁꯤꯌꯥꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯚꯔꯥ ꯁꯥꯟꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯁꯩꯊꯥꯒꯅꯤ ꯁꯌꯥꯒꯤ ꯐꯖꯕꯕꯨ? ꯄꯥꯔꯞ ꯇꯧꯕꯤ ꯁꯕꯥꯜ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯠꯁꯅ ꯍꯩꯅꯧ ꯑꯃꯨꯟꯕꯒꯨꯝ ꯉꯥꯡꯂꯞ ꯇꯧꯕꯤ ꯀꯨꯆꯨꯅꯤ꯫ ꯃꯨꯁꯨꯛ ꯃꯨꯟꯅ ꯈꯥꯛꯂꯤꯕ ꯅꯤꯡꯗꯨ ꯌꯩꯔꯤꯕ ꯁꯝꯂꯥꯡꯅꯤ꯫ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝ ꯑꯗꯨꯗꯒꯤꯁꯨ ꯁꯌꯥꯒꯤ ꯁꯛꯇꯝꯅ ꯊꯣꯏꯅ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯌꯥꯒꯤ ꯂꯥꯏꯕꯛꯇ ꯅꯝꯂꯤꯕ ꯑꯃꯨꯕ ꯆꯟꯗꯜ ꯑꯗꯨꯅꯗꯤ ꯃꯄꯨꯔꯣꯏꯕꯅ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯤ ꯂꯨꯈ꯭ꯔꯥꯒꯤꯁꯤꯡꯗ ꯆꯜꯍꯧꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯁꯌꯥꯒꯤ ꯐꯖꯕꯗ ꯉꯥꯎꯗꯕ ꯌꯦꯡꯅꯤꯡꯗꯕ ꯀꯅꯥꯕꯨ ꯂꯩꯔꯝꯒꯅꯤ? ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯤ ꯂꯥꯏꯔꯗꯅ ꯇꯨꯡꯒꯤ ꯂꯝꯕꯤ ꯇꯦꯟꯁꯤꯜꯂꯛꯂꯕ ꯆꯩꯁꯨ ꯄꯥꯏꯗꯨꯅ ꯆꯠꯂꯕ ꯍꯅꯨꯕꯁꯤꯡꯅ ꯐꯥꯎꯕ ꯁꯌꯥꯒꯤ ꯁꯛꯇꯝꯕꯨ ꯎꯕ ꯄꯥꯝꯕꯅ ꯃꯤꯍꯧꯕ ꯍꯥꯏꯕꯗꯨꯅ ꯁꯥꯒꯣꯟꯅꯈꯤꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯎꯈꯤꯕ ꯀꯌꯥ ꯑꯃꯅꯤ꯫ ꯁꯌꯥꯅ ꯚꯔꯥ ꯁꯥꯟꯗꯨꯅ ꯍꯤꯡꯅꯕ ꯇꯦꯛ ꯇꯦꯛ ꯍꯣꯠꯅꯖꯕ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯍꯧꯕ ꯀꯜꯂꯛꯄ ꯍꯥꯏꯕ ꯑꯗꯨꯅ ꯂꯣꯏꯅꯈꯤꯗꯨꯅ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯅꯨꯄꯤꯁꯤꯡ ꯈꯔꯅꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯏꯆꯦ, ꯑꯁꯤꯒꯤ ꯚꯔꯥ ꯁꯟꯕꯤ ꯅꯨꯄꯤꯁꯤꯅ ꯇꯧꯖ ꯁꯥꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯠꯇꯦꯅꯦ, ꯃꯥꯅ ꯑꯇꯩꯒꯤ ꯁꯤꯟꯐꯝꯗꯤ ꯂꯩꯇ꯭ꯔꯗꯅ ꯚꯔꯥꯒ ꯁꯥꯟꯗꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡꯁꯤꯒ ꯆꯒꯠ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯅꯦ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯏꯆꯦ꯫ ꯑꯗꯨꯅꯤꯅꯦ, ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯈꯟꯅꯍꯧꯕꯅ ꯐꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯏꯖꯠ ꯁꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯕꯒꯤ ꯆꯣꯛꯊꯕ ꯅꯥꯏꯗ꯭ꯔꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯁꯌꯥ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯐꯤꯔꯥꯡꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯆꯗꯨꯅ ꯇꯞꯅ ꯃꯆꯤꯟꯗꯒꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯗꯗꯥꯗꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯦꯀꯣ꯫ ꯗꯗꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯉꯔꯣꯏꯀꯣ꯫ ꯉꯁꯤ ꯐꯥꯎꯕꯗ ꯗꯗꯥꯒꯤ ꯋꯥꯈꯜ ꯑꯩ ꯀꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯃꯨꯠꯄ ꯅꯥꯏꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯌꯥ ꯃꯄꯨꯔꯣꯏꯕꯒꯤ ꯐꯣꯇꯣ ꯑꯗꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯤꯛ ꯀꯞꯆꯔꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯗꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯁꯌꯥꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯍꯧꯅꯁꯥ ꯑꯐ ꯐꯠꯇ ꯃꯁꯛ ꯈꯪꯗꯅ
ꯐꯠꯇꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡꯗꯨꯅ ꯁꯌꯥꯒꯤ ꯐꯖꯔꯕ ꯃꯁꯛ ꯃꯇꯧ ꯁꯕꯥꯟ ꯃꯨꯔꯇꯤ ꯇꯣꯝ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨꯅ ꯄꯣꯊꯥꯍꯟꯗꯦ ꯋꯥꯈꯜꯗ ꯈꯜꯂꯤ ꯏꯇꯩꯃ ꯁꯌꯥ ꯑꯁꯤ ꯐꯗꯤ ꯐꯖꯔꯦꯀꯣ ꯃꯥꯒꯤ ꯕꯔꯞ ꯇꯧꯒꯤ ꯁꯕꯥꯟ ꯇꯉꯥꯡꯂꯕꯤ ꯆꯤꯟꯕꯥꯟ ꯃꯥꯃꯨꯛ ꯐꯖꯕ ꯅꯨꯄꯤꯗꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯝꯒꯗ꯭ꯔꯥꯅꯦ ꯑꯩꯗꯤ ꯃꯥꯒꯤ ꯁꯕꯥꯟ ꯃꯁꯛ ꯃꯇꯧꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ ꯃꯥꯕꯨ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯇꯣꯝ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨꯅ ꯑꯐꯕꯇ ꯈꯟꯈꯤꯗ꯭ꯔꯦ ꯂꯩꯀꯥꯏ ꯑꯃꯒꯤ ꯃꯇꯩꯃꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ ꯇꯣꯝꯗ ꯍꯧꯖꯤꯛꯇꯤ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯈ꯭ꯔꯦ ꯏꯇꯩꯃ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯈꯥꯗꯨꯅ ꯂꯩꯔꯤꯕ ꯄꯜ ꯑꯗꯨꯕꯨ ꯅꯝꯈꯥꯏꯗꯨꯅ ꯆꯠꯅꯤꯡꯕ ꯐꯥꯎꯔꯛꯂꯦ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯆꯤꯟ ꯆꯠꯄ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯄꯅ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯛꯄꯅ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯅ ꯑꯆꯨꯝꯕꯅꯤ ꯈꯟꯗꯨꯅ ꯇꯣꯝ ꯃꯇꯝ ꯆꯨꯞꯄꯗ ꯁꯌꯥꯒꯤ ꯑꯆꯦꯝꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯥꯒꯤ ꯂꯤꯆꯠ ꯑꯗꯨ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯁꯌꯥꯒꯤ ꯑꯆꯦꯡꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯁꯌꯥꯒꯤ ꯚꯔꯥꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯊꯧ ꯆꯠꯅꯈꯤꯕ ꯃꯇꯝꯅꯤ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯇꯥꯔꯤ ꯇꯟꯖꯥꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯇꯣꯝ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯀꯅꯥ ꯈꯪꯈꯤꯅꯤ ꯃꯇꯥꯒꯨꯝ ꯁꯌꯥꯒꯤ ꯀꯥ ꯇꯝꯅ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯝꯃꯤ ꯁꯌꯥ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯁꯝ ꯑꯗꯨ ꯍꯥꯠꯂꯤ ꯇꯟꯖꯥꯁꯤꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯏ ꯁꯌꯥꯁꯨ ꯈꯪꯄ꯭ꯔꯦ ꯈꯪꯗꯨꯅ ꯃꯃꯥꯡꯗ ꯃꯁꯥ ꯑꯗꯨ ꯍꯥꯏꯐꯦꯠ ꯆꯠꯊꯣꯛꯇꯨꯅ ꯃꯃꯩꯗꯨ ꯃꯇꯨꯡꯗ ꯂꯩꯊꯣꯔꯛꯄꯗ ꯇꯣꯝ ꯍꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯀꯥꯁꯤꯗ ꯂꯣꯏꯅ ꯆꯪꯉꯛꯏꯕꯗꯤ ꯑꯄꯥꯝꯕ ꯈꯧꯔꯥꯡꯕꯅ ꯉꯥꯎꯔꯕ ꯇꯣꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ ꯏꯇꯩꯃ ꯑꯩ ꯏꯇꯩꯃꯒꯤ ꯋꯥꯈꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯉꯁꯤꯒꯤ ꯇꯟꯖꯥꯁꯤꯗꯕꯨ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄꯅꯤ ꯅꯅꯥꯎꯒꯤ ꯑꯄꯥꯝꯕꯁꯦ ꯉꯁꯤꯗꯤ ꯏꯇꯩꯃꯅ ꯄꯤꯕꯤꯌꯨ ꯇꯣꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯌꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯁꯥ ꯂꯩꯀꯥꯏꯒꯤ ꯅꯇꯩꯃ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯁꯥ ꯉꯥꯒꯤ ꯂꯤꯆꯠ ꯆꯠꯀꯦ ꯈꯜꯂꯤꯕ ꯅꯪꯕꯨ ꯀꯔꯝꯕ ꯁꯥꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯐꯪꯒꯅꯤ ꯈꯟꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯌꯥꯅ ꯇꯣꯝꯕꯨ ꯏꯟꯊꯣꯛꯇꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗ ꯇꯣꯝꯅ ꯁꯌꯥꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯃꯅꯥꯛꯇ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯗꯨꯅ ꯁꯌꯥꯒꯤ ꯃꯅꯤꯡꯗꯒꯤ ꯑꯃꯨꯛ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯇꯣꯝꯒꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯌꯥꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯥꯎꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯁꯌꯥꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯁꯌꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯝꯂꯥꯡꯒꯤ ꯃꯅꯝ ꯑꯗꯨ ꯅꯨꯡꯁꯤꯅ ꯅꯝꯂꯗꯨꯅ ꯏꯇꯩꯃ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯏꯇꯩꯃꯅ ꯑꯃꯨꯛꯇ ꯈꯪꯕꯤꯌꯨ ꯉꯁꯤ ꯈꯛꯇꯪ ꯅꯅꯥꯎꯒꯤ ꯑꯄꯥꯝꯕꯁꯤ ꯏꯇꯩꯃꯅ ꯊꯨꯡꯍꯟꯕꯤꯌꯨ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯃꯨꯛꯅꯗꯨꯅ ꯇꯣꯝꯒꯤ ꯑꯄꯥꯝꯕꯗꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯄꯤꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯛꯄꯗ ꯇꯣꯝꯅ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤ ꯑꯣꯏ ꯁꯌꯥꯒꯤ ꯃꯃꯥꯏ ꯑꯗꯨꯋꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯖꯤꯟꯕꯗ ꯐꯃꯨꯡꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯁꯌꯥꯗꯨ ꯈꯪꯇꯥ ꯇꯥꯔꯝꯃꯤ ꯄꯟꯊꯕ ꯇꯧꯗ ꯐꯃꯨꯡꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯌꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯨꯞ ꯆꯪꯁꯤꯟꯗꯨꯅ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯁꯌꯥꯒꯤ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯌꯥꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏ ꯑꯗꯨ ꯎꯕꯗ ꯇꯣꯝ ꯄꯥꯈꯠꯅ ꯏꯇꯩꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯌꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯏ ꯑꯗꯨꯕꯨ ꯁꯌꯥꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯇꯣꯝ ꯄꯨꯛꯅꯤꯡꯗ ꯄꯥꯈꯠꯄ ꯑꯀꯤꯕ ꯄꯣꯛꯂꯛꯂꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯌꯥꯒꯤ ꯋꯥꯈꯜ ꯆꯦꯜꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝ ꯐꯤꯕꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯀꯥ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯆꯤꯟꯗꯒꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯀꯔꯤ ꯏꯇꯩꯃ ꯁꯌꯥꯕꯨ ꯑꯩꯒꯤ ꯈꯨꯠꯁꯤꯃꯛꯅ ꯍꯥꯠꯂꯕ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯅꯠꯇꯦ ꯑꯩ ꯃꯤꯍꯠꯄ ꯅꯠꯇꯦ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯝꯕ ꯑꯗꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯈꯪꯈꯤꯅꯤ ꯃꯇꯥꯒꯨꯝ ꯄꯟꯊꯕ ꯇꯧꯗ ꯁꯌꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯀꯅꯥꯅꯁꯨ ꯈꯪꯉꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯅꯕ ꯍꯥꯏꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯌꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯔꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯃꯤ ꯄꯥꯛꯅ ꯇꯥꯗꯕ ꯆꯤꯡꯌꯥ ꯑꯃꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯤꯔꯛ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯩꯕꯥꯛ ꯇꯧꯕ ꯌꯥꯔꯕ ꯈꯨꯠꯂꯥꯏ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯆꯤꯡꯌꯥ ꯑꯗꯨꯒꯤ ꯑꯁꯨꯞꯄ ꯃꯨꯡꯁꯣꯡ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯇꯣꯝꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯊꯣꯛꯂꯕ ꯃꯇꯨꯡ ꯄꯟꯊꯕ ꯇꯧꯗ ꯁꯌꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯑꯃꯨꯛ ꯂꯧꯊꯔꯛꯇꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯀꯣꯝ ꯑꯗꯨꯗ ꯁꯌꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯊꯥꯗꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯈꯨꯠꯆꯤꯟꯕꯤꯔꯝꯂꯒ
ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯣꯝ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯣꯝ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯈꯪꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯑꯀꯤꯕ ꯂꯥꯡꯇꯛꯅꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯅ ꯇꯣꯝꯒꯤ ꯃꯀꯣꯛꯇ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯌꯥ ꯎꯗꯕ ꯑꯗꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯅꯔꯤ꯫ ꯚꯔꯥ ꯁꯥꯟꯕꯤ ꯅꯨꯄꯤꯗꯨꯕꯨ ꯉꯁꯤꯗꯤ ꯎꯗꯦ, ꯑꯇꯣꯞꯄ ꯅꯨꯄꯥꯗꯒ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯖꯥꯠꯂꯣ? ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯣꯏꯗ ꯑꯗꯨꯅꯕꯨ ꯐꯔꯦ, ꯃꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕꯁꯦ ꯂꯩꯀꯥꯏꯁꯤꯕꯨ ꯆꯦꯟꯊꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯌꯥꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯁꯌꯥꯕꯨ ꯀꯅꯥꯅꯁꯨ ꯊꯤꯔꯨꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯅ ꯁꯌꯥꯕꯨ ꯌꯦꯡꯁꯤꯟꯕ ꯀꯜꯂꯛꯄ ꯑꯣꯏꯕꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯅꯔꯨꯗꯦ꯫ ꯐꯅ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯌꯨꯝ ꯑꯗꯨꯗ ꯁꯌꯥ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛꯄꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯁꯤꯔꯝꯂꯅꯤ ꯈꯟꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯅꯩ꯫ ꯚꯔꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯉꯛꯄ ꯑꯀꯤꯕ ꯋꯥꯔꯤ ꯑꯃ ꯁꯟꯗꯣꯛꯅꯔꯛꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯌꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯊꯣꯛꯏ ꯍꯥꯏꯅ ꯉꯥꯡꯅꯔꯛꯈꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯅꯨꯄꯤ ꯑꯃꯅ ꯍꯦꯛ ꯀꯞꯄ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯌꯥꯝꯕꯗ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯂꯥꯛꯇꯨꯅ ꯇꯝꯅꯕ ꯀꯌꯥ ꯑꯃ ꯏꯇꯠ ꯇꯠꯇꯅ ꯇꯥꯔꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯇꯧꯔꯤꯕꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅꯔꯤꯕ ꯁꯌꯥꯒꯤ ꯊꯋꯥꯏꯅꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯇꯁꯦꯡꯅ ꯁꯌꯥꯒꯤ ꯊꯋꯥꯏꯕꯨ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯍꯧꯏ ꯍꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯗ ꯇꯝꯗꯨꯅ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯝ ꯑꯊꯦꯡꯗ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯕꯤꯀꯤꯒꯤ ꯃꯐꯝꯗ ꯂꯤꯔꯕ ꯃꯇꯨꯡ, ꯏꯇꯥꯎ, ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯏꯇꯩꯃ ꯁꯌꯥꯕꯨ ꯍꯥꯠꯀꯦ ꯈꯟꯅ ꯍꯥꯠꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯗꯨꯅ ꯏꯇꯩꯃꯒꯤ ꯍꯛꯆꯥꯡꯕꯨ ꯄꯥꯝꯂꯨꯕꯗꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯕꯤꯀꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ ꯏꯇꯥꯎ, ꯁꯣꯏꯈ꯭ꯔꯕꯗꯤ ꯁꯣꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩ ꯏꯇꯥꯎꯗ ꯋꯥꯐꯝ ꯑꯃꯈꯛꯇꯤ ꯍꯥꯏꯒꯦ꯫ ꯀꯔꯤ ꯋꯥꯐꯝꯅꯣ ꯏꯇꯥꯎ? ꯏꯇꯥꯎ, ꯏꯕꯥꯅꯤꯅ ꯅꯣꯡꯃ ꯏꯇꯩꯃ ꯁꯌꯥꯒꯤ ꯌꯨꯝꯗꯨꯗ ꯆꯪꯂꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯑꯩꯅ ꯇꯨꯡ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯎꯈꯤꯕ ꯑꯀꯤꯕ ꯐꯪꯂꯕꯤ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯤ ꯑꯗꯨꯅ ꯀꯥ ꯑꯃꯗ ꯐꯠ ꯆꯪꯈꯤꯕꯗ ꯐꯛꯂꯥꯡꯗ ꯊꯦꯡꯖꯤꯟꯕꯗ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝꯗꯒꯤ ꯏ ꯆꯦꯟꯊꯔꯛꯄꯅꯤ꯫ ꯏꯗꯨ ꯑꯩꯅ ꯍꯥꯏꯐꯦꯠ ꯎꯔꯦ꯫ ꯑꯗꯣ ꯏꯇꯥꯎ, ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯏꯐꯝꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯗꯨꯅ ꯉꯁꯤꯁꯨ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯏꯕꯥꯅꯤꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯨꯅ ꯚꯔꯥ ꯁꯥꯟꯕꯤ ꯏꯇꯩꯃ ꯁꯌꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯋꯥꯏ ꯑꯃꯗꯒꯤ ꯏ ꯊꯣꯛꯂꯤꯕꯅꯣ? ꯁꯤꯒꯤ ꯋꯥꯍꯪꯁꯤꯅ ꯑꯩꯕꯨ ꯂꯥꯡꯇꯛꯅꯍꯜꯂꯤ꯫ ꯕꯤꯀꯤꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯇꯣꯝꯗꯤ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯠꯇꯦ ꯏꯇꯥꯎ, ꯑꯩ ꯊꯥꯖꯗꯦ꯫ ꯁꯤꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ? ꯋꯥꯍꯩꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯇꯣꯝ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯂꯛꯏ, ꯈꯜꯂꯛꯏ ꯃꯄꯨꯛꯅꯤꯡꯗ ꯃꯑꯣꯟ꯫ ꯇꯣꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯤꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯏꯕꯥꯅꯤꯒꯤ ꯆꯤꯡꯅꯕꯁꯤ ꯀꯣꯛꯅꯕ ꯍꯣꯔꯦꯟ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯀꯅꯥ ꯈꯪꯍꯟꯗ ꯊꯕꯛ ꯑꯃꯈꯛ ꯄꯥꯡꯊꯣꯛꯁꯤ꯫ ꯊꯕꯛ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯏꯕꯥꯅꯤꯅ ꯆꯤꯡꯅꯔꯤꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯤꯅꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯅꯔꯕ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝꯅꯗꯤ ꯈꯥꯝꯕ ꯌꯥꯗ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯅꯔꯛꯄ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕꯤ ꯃꯤꯑꯣꯏ ꯌꯥꯝꯅ ꯉꯥꯡꯅꯕꯤ ꯃꯤ ꯑꯃ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯄꯒꯤ ꯀꯣꯜꯂꯤꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯐꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯑꯃ ꯄꯨꯛꯅꯤꯡꯗꯗꯤ ꯑꯀꯤꯕ ꯑꯗꯨꯃꯛ ꯄꯣꯛꯏ꯫ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯊꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯍꯧꯔꯤꯕ ꯂꯐꯨ ꯃꯈꯣꯡ ꯑꯗꯣꯝꯗꯒꯤ ꯁꯣꯔꯣꯠ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯏ꯫ ꯃꯤ ꯑꯃ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯞ ꯌꯨꯡꯈꯠꯇꯨꯅ
ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯕꯒꯤ ꯁꯥꯎꯟ ꯐꯪꯗ꯭ꯔꯕꯗ ꯇꯤꯟ ꯀꯥꯡ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯗꯨꯗ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ꯫ ꯈꯪꯍꯧꯗꯅ ꯑꯃꯨꯛꯁꯨ ꯂꯐꯨ ꯃꯈꯣꯡ ꯑꯗꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯁꯨꯁꯨ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯦꯝꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯃꯃꯥꯏꯗꯨ ꯈꯪꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯦꯝꯅ ꯍꯦꯟꯅ ꯑꯀꯤꯕ ꯄꯣꯛꯂꯛꯂꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯅꯤꯡ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯐꯦꯡꯂꯤꯕ ꯀꯣꯟ ꯑꯗꯨ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯟꯗꯨꯅ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯦꯛ ꯊꯥꯡꯒꯦ ꯇꯧꯕꯒ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯅ "ꯏꯆꯦ ꯃꯦꯝꯃ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯆꯪꯂꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ꯫ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ? ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛꯄꯨ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯚꯔꯥ ꯁꯥꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕ꯫ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯗ꯭ꯔꯕ ꯃꯦꯝꯃ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯧꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯃꯁꯤꯡ ꯊꯤꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯆꯣꯡꯂꯤ꯫ ꯎꯔꯦ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯁꯝꯂꯥꯡ ꯊꯥꯗꯣꯛꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯆꯤꯟꯗꯒꯤ ꯈꯪꯍꯧꯗꯅ ꯁꯣꯟꯈꯤ꯫ "ꯃꯥꯅꯤ, ꯚꯔꯥ ꯁꯥꯟꯕꯤ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯅꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯈꯤ꯫ ꯃꯦꯝꯃꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯊꯣꯛꯅꯔꯛꯇꯨꯅ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯅꯔꯛꯈꯤ꯫ ꯃꯦꯝꯃꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯄꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯦꯝꯃ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯦꯝꯃꯒꯤ ꯅꯨꯄꯥꯅ "ꯂꯩꯀꯥꯏꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯕ ꯑꯃꯗꯤ ꯈꯪꯗꯣꯛꯄꯅꯗꯤ ꯐꯔꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯔꯛꯂꯕꯗꯤ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕ ꯉꯝꯅꯔꯔꯣꯏ ꯇꯧꯔꯤꯁꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯝꯃꯒꯤ ꯑꯀꯤꯕ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯁꯣꯝꯗꯅ ꯇꯣꯝ ꯑꯃꯗꯤ ꯕꯤꯛꯀꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯁꯌꯥꯕꯨ ꯐꯨꯝꯈꯤꯕ ꯆꯨꯅꯤꯌꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯂꯦꯞꯄ ꯂꯩꯇꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯤꯔꯛ ꯌꯦꯡꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯤꯕ ꯂꯩꯕꯥꯛ ꯀꯣꯠꯊꯣꯛꯄ ꯌꯥꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯁꯌꯥꯕꯨ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯇꯣꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎ, ꯃꯐꯝꯁꯤꯗꯅꯤ ꯏꯇꯩꯃ ꯁꯌꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯩꯅ ꯐꯨꯝꯈꯤꯕꯗꯣ" ꯄꯟꯊꯕ ꯇꯧꯗꯅ ꯇꯣꯝ ꯑꯃꯗꯤ ꯕꯤꯛꯀꯤ ꯁꯌꯥꯕꯨ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯧꯊꯣꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨ ꯑꯁꯨꯝ ꯀꯣꯠꯊꯣꯔꯛꯄꯅ ꯁꯌꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯤꯗꯒꯤ ꯑꯀꯤꯕ ꯄꯥꯈꯠꯄꯅ ꯊꯨꯝꯍꯠꯂꯕ ꯇꯣꯝꯅ "ꯏꯇꯥꯎ, ꯏꯇꯩꯃ ꯁꯌꯥꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨ ꯄꯣꯂꯥꯡꯗꯤ ꯀꯗꯥꯏ? ꯐꯅ ꯀꯨꯏꯕ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯂꯦꯝꯈꯥꯛ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯗꯤ ꯂꯩꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯤꯕꯅꯣ? ꯏꯇꯥꯎ, ꯑꯩ ꯊꯥꯖꯗꯦ ꯏꯇꯥꯎ" ꯇꯣꯝ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯝꯗꯧꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯁꯥ ꯃꯇꯣꯝꯇ ꯍꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯕꯤꯛꯀꯤꯁꯨ ꯐꯤꯚꯝ ꯑꯁꯤ ꯎꯔꯕꯗ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎ, ꯏꯇꯩꯃ ꯁꯌꯥ ꯉꯁꯤꯁꯨ ꯍꯤꯡꯂꯤ꯫ ꯃꯍꯥꯛ ꯁꯤꯔꯤ꯫ ꯀꯩꯒꯨꯝꯕ ꯂꯤꯂꯥ ꯑꯃꯗꯤ ꯏꯇꯩꯃꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯗ ꯁꯥꯟꯅꯔꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ" ꯕꯤꯛꯀꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯣꯝꯗꯤ ꯑꯉꯛꯄ, ꯑꯀꯤꯕ, ꯊꯥꯖꯗꯕꯅ ꯃꯁꯥ ꯑꯗꯨ ꯄꯤꯛꯊꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯇꯣꯝ ꯑꯃꯗꯤ ꯕꯤꯛꯀꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯌꯥꯒꯤ ꯌꯨꯝ ꯑꯗꯨ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏ ꯑꯗꯨ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯑꯃꯗꯤ ꯚꯔꯥ ꯁꯥꯟꯕꯤ ꯅꯨꯄꯤ ꯑꯗꯨ ꯁꯤꯗꯦ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯂꯤꯂꯥ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯁꯥꯟꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯅ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨꯗ ꯇꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯔꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨ ꯍꯧꯔꯛꯇꯨꯅ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯗꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯁꯌꯥꯒꯤ ꯌꯨꯝ ꯇꯝꯅ ꯊꯣꯝꯖꯤꯟꯅꯔꯛꯏ꯫ ꯁꯌꯥꯒꯤ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯪꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯗ ꯑꯄꯪꯕ ꯁꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯤꯍꯜꯂꯤꯕ ꯀꯩꯒꯤꯅꯣ? ꯅꯍꯥꯛ ꯌꯨꯝ ꯃꯅꯨꯡꯗꯨꯗ ꯂꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯏ꯫ ꯃꯄꯥꯟꯗ ꯊꯣꯔꯛꯎ꯫ ꯉꯁꯤꯗꯤ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯗꯨ ꯂꯣꯏꯔꯕꯅꯤ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯄꯥꯟꯗꯒꯤ ꯁꯌꯥꯕꯨ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯂꯧꯅꯔꯛꯏ꯫ ꯇꯟꯖꯥꯁꯤꯗ ꯇꯣꯝꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯛꯇꯨꯅ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯎꯔꯦ ꯃꯩꯊꯣꯡꯗ ꯑꯋꯥꯕ ꯄꯨꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯅ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯂꯕꯤ, ꯂꯥꯏꯕꯛꯇꯅ ꯑꯃꯨꯕ ꯆꯟꯗꯅ ꯂꯩꯇꯦꯡꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯣꯡ ꯍꯥꯗꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯑꯗꯨ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯁꯌꯥꯅꯤ꯫ ꯁꯌꯥꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯑꯗꯨꯗꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅꯕꯤ ꯅꯨꯄꯤ ꯑꯃꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯇꯁꯦꯡ ꯇꯁꯦꯡꯅ ꯊꯣꯔꯛꯄ ꯑꯁꯤꯗꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯥꯎꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯁꯌꯥꯕꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯌꯥꯅ ꯇꯞꯅ ꯃꯆꯤꯟꯗꯒꯤ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯇꯣꯜꯂꯤꯗꯀꯣ꯫ ꯏꯄꯨꯔꯣꯏꯕꯅ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯤ, ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯜꯍꯧꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯤꯡꯅꯕꯒꯤ ꯇꯦꯛ ꯇꯦꯛ ꯍꯣꯠꯅꯖꯕ ꯑꯁꯤꯗ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅ ꯑꯩꯍꯥꯛꯄꯨ ꯌꯦꯡꯕꯤꯔꯤꯕ? ꯅꯈꯣꯏꯅꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅꯔꯤꯕ ꯑꯩꯍꯥꯛ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯑꯩ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯋꯥꯍꯩꯅ ꯑꯩꯍꯥꯛꯄꯨ ꯄꯥꯎꯊꯣꯛꯄꯤꯒꯗꯧꯔꯤ? ꯑꯩꯁꯤꯗꯤ ꯑꯩ ꯉꯁꯤꯁꯨ ꯍꯤꯡꯂꯤ꯫ ꯁꯥ ꯑꯃꯅ ꯑꯩꯍꯥꯛꯄꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠꯄꯨ ꯇꯝꯁꯤꯟꯅꯔꯛꯇꯨꯅ ꯑꯩꯕꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯑꯩꯍꯥꯛ ꯍꯤꯡꯍꯧꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯐꯤꯔꯕꯁꯦ ꯑꯩꯅ ꯂꯧꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯁꯥ ꯑꯗꯨꯅ ꯆꯠꯈꯤꯕ ꯊꯕꯛ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯂꯤꯔꯒꯦ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯌꯥꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯂꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯣꯝꯅ ꯁꯌꯥꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠꯄꯨ ꯇꯦꯝꯁꯤꯟꯅꯔꯛꯄ ꯍꯣꯠꯅꯔꯛꯄꯗ ꯇꯣꯝꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯁꯌꯥꯒꯤ ꯃꯃꯥꯏ ꯑꯗꯨꯋꯥꯏꯗ ꯊꯥꯔꯛꯄꯗꯒꯤ ꯁꯌꯥ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯐꯃꯨꯡꯗ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯇꯣꯝꯁꯨ ꯁꯌꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯁꯤꯔꯦ ꯈꯟꯗꯨꯅ ꯁꯌꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯆꯤꯡꯌꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯄ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯇꯣꯝꯅ ꯁꯌꯥꯕꯨ ꯐꯨꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯝ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯌꯥꯅ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯂꯥꯛꯇꯨꯅ ꯇꯣꯝꯅ ꯇꯧꯔꯤꯕꯗꯨ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯌꯥꯕꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯧꯊꯔꯛꯇꯨꯅ ꯀꯣꯝ ꯑꯗꯨꯗ ꯍꯦꯛ ꯊꯥꯗꯔꯛꯄꯒ ꯁꯌꯥ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯁꯨꯝ ꯑꯁꯨꯝ ꯇꯣꯝꯅ ꯈꯣꯠꯆꯤꯜꯂꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯅ ꯈꯨꯝꯖꯤꯜꯂꯛꯈꯤ꯫ ꯁꯌꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯁꯌꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯗꯨꯅ ꯁꯤꯟꯕ ꯊꯨꯡꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯁꯌꯥ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨ ꯃꯇꯠ ꯃꯇꯠ ꯇꯠꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯁꯤꯅꯤꯡꯗꯕꯅ ꯁꯌꯥꯁꯨ ꯃꯍꯥꯛꯀꯤ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯊꯧꯅ ꯄꯨꯊꯣꯛꯇꯨꯅ ꯀꯣꯝ ꯑꯗꯨꯗꯒꯤ ꯀꯥꯈꯠꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯁꯌꯥꯅ ꯋꯥꯅ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯍꯣꯒꯥꯏꯔꯛꯇꯨꯅ ꯀꯣꯝ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯇꯨꯅ ꯃꯊꯣꯏ ꯐꯥꯎꯕꯗꯤ ꯍꯤꯡꯍꯧꯈꯤ꯫ ꯃꯍꯥꯛꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯇꯣꯝꯗꯤ ꯂꯩꯕ ꯎꯔꯝꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯑꯗꯨꯗ ꯋꯥꯅ ꯂꯥꯛꯈꯤ꯫ ꯀꯅꯥꯗꯁꯨ ꯈꯪꯍꯟꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ, ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯇꯣꯜꯂ ꯇꯥꯔꯕ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕꯤ ꯑꯩꯈꯣꯏꯒꯨꯝꯕꯤꯒꯤ ꯃꯐꯝ ꯂꯩꯇ꯭ꯔꯕ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯑꯩꯕꯨꯁꯨ ꯈꯟꯊꯅ ꯌꯦꯡꯕ ꯐꯩ꯫ ꯅꯔꯥ ꯂꯩꯕ ꯅꯍꯥꯛ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯂꯃꯟꯗꯤ ꯑꯩꯒꯤ ꯄꯥꯡꯒꯜꯅ ꯅꯠꯇ꯭ꯔꯕꯁꯨ ꯂꯃꯟ ꯈꯨꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯍꯥꯛꯅ ꯁꯤꯜꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯃꯟ ꯈꯨꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯄꯨꯝꯕ ꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯚꯔꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡ ꯁꯌꯥ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯎꯍꯟꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯔꯤ ꯈꯪꯍꯟꯗ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯋꯥꯅ ꯂꯦꯟꯈꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯂꯤꯔꯕ ꯃꯇꯨꯡ ꯁꯌꯥꯅ ꯅꯤꯡꯉꯝꯗꯅ ꯀꯞꯇꯨꯅ, ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯤ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯅ ꯑꯩꯒꯤ ꯋꯥꯔꯤꯁꯤꯕꯨ ꯅꯈꯣꯏ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯔꯣꯏ ꯈꯪꯕꯗꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯂꯥꯡꯃꯩ ꯊꯥꯟꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯩꯒꯤ ꯄꯦꯟꯅꯕ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯆꯥꯛꯂꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯤ ꯅꯈꯣꯏꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯑꯩ ꯍꯤꯡꯂꯤ, ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯎꯠꯆꯕꯅꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯆꯗꯨꯅ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯆꯥꯛꯂꯤꯕ ꯄꯦꯟꯗꯕ ꯃꯩꯆꯥꯛ ꯑꯁꯦ ꯑꯩꯅ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯩꯅꯗꯤ
ꯅꯈꯣꯏꯒꯤ ꯂꯝꯕꯥ ꯄꯥꯕ ꯉꯝꯂꯣꯏ ꯈꯟꯕꯗꯒꯤ ꯉꯁꯤꯒꯤ ꯐꯤꯔꯞ ꯑꯁꯦ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯈꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯩꯕꯨ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯄꯥꯛꯊꯣꯛꯄꯤꯔꯤꯕ ꯀꯩꯒꯤꯅꯣ? ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯅꯨꯄꯥ ꯅꯍꯥꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯏꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯅꯝꯂꯤꯕ ꯑꯃꯨꯕ ꯆꯟꯗꯟ ꯑꯁꯤꯒꯤ ꯃꯒꯨꯟ ꯉꯁꯤꯁꯨ ꯆꯞ ꯆꯥꯅ ꯏꯁꯥꯅ ꯉꯥꯛꯇꯨꯅ ꯊꯝꯖꯔꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯝꯒꯅꯤ꯫ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯌꯨꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯋꯥꯅ ꯂꯦꯟꯗꯨꯅ ꯑꯩꯅ ꯈꯜꯂꯤꯕ ꯄꯥꯟꯗꯝ ꯑꯁꯤꯕꯨ ꯐꯪꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯩ ꯍꯤꯡꯈꯤꯅꯤꯌꯦ, ꯏꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯑꯩ ꯍꯤꯡꯈꯤꯅꯤꯌꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯈꯣꯏꯕꯨꯁꯨ ꯍꯤꯡꯍꯟꯕꯤꯌꯨ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯗꯨꯅ ꯁꯌꯥꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯃꯗꯤ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯁꯌꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯂꯥꯟꯖꯗ꯭ꯔꯕꯤ ꯁꯌꯥꯕꯨ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯈꯤꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯈꯣꯏ ꯁꯌꯥꯒꯤ ꯃꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯜꯂꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯁꯌꯥꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯗꯨꯅ ꯑꯩꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯕ ꯐꯠꯇ꯭ꯔꯕ ꯃꯤꯁꯛ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯤꯁꯛ ꯑꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯌꯥ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯂꯩꯔꯤꯕ ꯇꯣꯝꯗ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝꯗꯨꯁꯨ ꯑꯉꯛꯄ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯣꯝꯗ ꯌꯦꯡꯅꯔꯛꯏ꯫ ꯇꯣꯝ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯁꯛꯇꯨ ꯃꯌꯥꯝꯅ ꯈꯪꯂꯛꯂꯦ꯫ ꯇꯣꯝꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯁꯌꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯆꯥꯒꯤ ꯃꯐꯝꯗꯒꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯁꯥꯎꯅꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯣꯝꯒꯤ ꯃꯄꯥ ꯑꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯇꯣꯝ, ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯔꯥ? ꯇꯣꯝ ꯃꯄꯥꯒꯤ ꯋꯥꯍꯪ ꯑꯗꯨ ꯄꯥꯎꯈꯨꯝ ꯄꯤꯗ ꯃꯃꯥꯏꯗꯨ ꯑꯗꯨꯃꯛ ꯂꯨꯞꯊꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩ꯫ ꯃꯄꯥꯅ ꯑꯃꯨꯛ ꯋꯥꯍꯪ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯛꯄ ꯑꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯇꯣꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯇꯣꯝꯒꯤ ꯃꯄꯥꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯄꯩꯁꯥ ꯄꯥꯏ, ꯁꯪꯒ ꯂꯩ ꯍꯥꯏꯗꯨꯅ ꯐꯠꯇ꯭ꯔꯕ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯑꯩꯗꯤ ꯈꯛ ꯇꯧꯔꯣꯏ꯫ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯔꯕꯁꯨ, ꯁꯪꯒ ꯐꯅ ꯂꯩꯔꯕꯁꯨ ꯐꯠꯇ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯕꯨꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯟꯈꯠꯇꯨꯅ ꯊꯝꯂꯣꯏ꯫ ꯃꯔꯥꯜ ꯂꯩꯔꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯑꯗꯣ ꯃꯄꯥ ꯑꯩꯅ ꯄꯤꯒꯅꯤ꯫ ꯇꯣꯝꯒꯤ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯅꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯀꯧꯗꯨꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯆꯥꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯈꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯇꯣꯝ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯇꯣꯝꯕꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯁꯌꯥꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨ ꯈꯪꯕꯤꯔꯦ ꯈꯟꯗꯨꯅ ꯃꯊꯃꯣꯏꯗ ꯍꯥꯏꯐꯦꯠ ꯍꯔꯥꯎꯖꯈꯤ꯫ ꯃꯆꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯇꯣꯝꯒꯤ ꯃꯄꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯁꯌꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯈꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯁꯌꯥꯒꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯞꯄꯤꯈꯤ꯫ ꯑꯋꯥꯕ ꯑꯃ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯌꯥꯒꯤꯗꯃꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ꯫ ꯇꯣꯝꯁꯨ ꯃꯔꯥꯜꯒꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯑꯗꯨ ꯐꯪꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯀꯝꯗꯧꯕꯤꯕꯒꯦ? ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯔꯥꯏꯇꯔ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯊꯥꯖꯈꯤꯕ ꯋꯥꯔꯤ ꯇꯥꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯇꯥꯕꯤꯅꯤꯡꯂꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯁꯤꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ, ꯃꯌꯥꯝ ꯁꯣꯏꯗꯅ ꯆꯦꯛ ꯇꯧꯕꯤꯌꯨ꯫